ꯍꯧꯖꯤꯛ ꯀꯥꯝꯖꯣꯡ ꯆꯪꯅꯕꯒꯤꯗꯃꯛꯇ ꯔꯣꯟ ꯔꯥꯏꯁ ꯍꯣꯇꯦꯜꯗ ꯆꯥꯛ ꯆꯥꯅꯕꯒꯤ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ. ꯍꯣꯏ ꯏꯃꯥ. ꯑꯩꯈꯣꯏ ꯆꯥꯛ ꯁꯦꯝꯗꯧꯔꯦ. ꯏꯃꯥꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯛ ꯆꯥꯊꯣꯛ. ꯀꯥꯝꯖꯣꯡꯗ ꯆꯪꯒꯦ ꯏꯃꯥ ꯉꯁꯤꯗꯤ. ꯑꯩꯒꯤ ꯏꯁꯄꯤꯁꯦꯜ 7ꯒꯤ ꯉꯥꯎꯈꯤꯕ ꯆꯪꯗꯣꯏꯅꯦ ꯀꯥꯝꯖꯣꯡꯒꯤꯅ ꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗ. ꯑꯗꯨꯒ ꯁꯤꯅ ꯎꯈ꯭ꯔꯨꯜ ꯂꯝꯕꯤ, ꯑꯗꯒꯤꯗꯤ ꯁꯤꯅ ꯏꯝꯐꯥꯜ ꯊꯣꯛꯈꯤꯕꯒꯤ ꯂꯝꯕꯤ ꯑꯣꯏꯗꯣꯏꯕ. ꯆꯤꯠꯇꯔꯟꯖꯟ ꯑꯩꯅ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯌꯥꯠꯂꯤꯕ ꯑꯩꯒꯤ ꯏꯅꯥꯎꯅꯦ. ꯑꯩꯒꯤ ꯑꯁꯥ ꯑꯃꯈꯛ ꯊꯝꯃꯤꯕ ꯍꯥꯏꯇꯥꯔꯦ. ꯑꯃꯨꯛꯇꯪꯗꯤ ꯀꯩꯀꯩ ꯈꯔ ꯇꯧꯔꯛꯈꯤꯅꯤ ꯄꯨꯜꯂꯒ. ꯆꯥꯛ ꯄꯨꯊꯣꯔꯦ. ꯆꯥꯛ ꯊꯥꯡꯗꯣꯛꯄ ꯍꯧꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ. ꯑꯃꯗꯤ ꯍꯧꯈ꯭ꯔꯦ. ꯐꯖꯕꯤꯗꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯔꯦ. 9 ꯇꯥꯗꯧꯔꯦ. ꯃꯤꯅꯤꯠ 3 ꯋꯥꯠꯂꯤ. ꯆꯥꯛꯆꯥ ꯑꯍꯟꯁꯤ ꯈꯔ ꯋꯥꯒꯟꯕꯅꯤ. ꯑꯩꯗꯤ ꯑꯆꯝꯕ ꯉꯥꯛꯇ. ꯁꯥꯁꯦ ꯇꯁ ꯇꯧꯒꯦ ꯀꯩꯅꯣ ꯃꯤꯅꯤꯅ. ꯑꯣꯛꯂꯣ? ꯌꯦꯟ ꯂꯩꯇꯦ. ꯉꯥ ꯂꯩ. ꯉꯥ ꯂꯩꯕ. ꯌꯦꯁ ꯉꯥꯗꯣ. ꯉꯥꯒ ꯌꯦꯟꯒ, ꯉꯥꯒ ꯑꯣꯛꯀ. ꯉꯥꯗꯤ ꯑꯃꯇꯪ ꯄꯤꯔꯣꯗ. ꯊꯨꯝꯌꯥ. ꯊꯣꯡ ꯌꯥꯎꯔꯦ, ꯆꯝꯐꯨꯠ ꯌꯥꯎꯔꯦ. ꯑꯍꯥꯟꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯗ ꯏꯟꯖꯔꯒꯦ. ꯑꯣꯛꯅ ꯍꯧꯔꯦ. ꯑꯣꯛꯅ ꯍꯧꯔꯦ. ꯇꯦꯡꯀꯤ ꯅꯣꯏꯗ꯭ꯔꯤ. ꯇꯞꯅ ꯐꯖꯅ ꯂꯣꯏꯁꯜꯂꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯁꯤ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯛꯑꯣ. ꯒꯥꯔꯤ ꯀꯥꯈꯠꯂꯁꯤ. 17 ꯀꯥꯝꯖꯣꯡꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ. Kashmir lambiga male Kamjong. ꯏꯁꯟꯗ ꯂꯣꯏ ꯀꯥꯗ꯭ꯔꯦ ꯃꯨꯁꯥꯗꯣ. Kashmir Valley yauꯖꯤꯜꯂꯦ. Kashmir ꯇꯝꯄꯥꯛ. ꯃꯐꯝꯁꯤꯒꯤ ꯚ꯭ꯌꯨꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯦ. ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯆꯤꯡꯁꯦ ꯈꯣꯟꯅꯤꯒ ꯂꯩꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ. ꯁꯤꯒꯤ ꯇꯧꯈꯥꯏꯔꯒ ꯃꯔꯨ ꯀꯣꯛꯄꯤ ꯍꯥꯏꯇꯥꯔꯦ. ꯁꯤ ꯐꯖꯩ.
welcome to Macca Langli Chahong Kamjong district ko je khun ne je Kamjong district ki Macca ne nam nungai duki matik famjina Macca Maku village ko Kamjong district ki mafam je duki matik yam ingna leiba mafam ne ai kitang mayam da Maku gi view kitang onjarakke yang minase mayam ju ko punna ai utarakke mayam da Maku gi view khara yengange je da ngi uriba kunjingje haragadi hawan akogi sida phangiba hawa nungsisu aduki matik yam inge am ingna se view yamna fajaba mafam ore sena harabada chingda oina yum saraga lainingi haitare akoi asengba haradi tao sonda oina sida oina laininge da ko yam inge mit thaktorak ni maru kaptho anu yare lalu khoi hujik Kamjong changjan na bagi damak ta thieng lai timing si yaraktre Kamjong da chang se sigi sondagi sikal ai ban nusit maram je sonyo nusit ki pura nusit mapitar silai bi koina jing dari pham sina Kamjong district ki sasat village ne sasat village se dam household voter 400 kumba laye agi household 600 above day and the voter dum yame so pham jida dari se amna mai hujim koi meeting su dauri church ki ko sasat village ka pastor quarter ada lagi ground so gum su lagi koy tin so dum lagi am phajana na tor sat village Kamjong bazar yaure Kamjong hai to siji ne sida sonda Burma road ko Burma chakpagi lambi ne udai di yam saba hogre sai yam sai ai jaga dai ikun da ke jam ingam do jikti na ba furit lokthok ne re furit firo ne lokthok ne na ga yam na koi akisi Kamjong da ahing le kada budi mandre do ahing le agadi ahing ko gi gana su thagat sara ke hen mane do ahing le aroi anam Kamjong gi tholo gani pham dida pung mari gumba dai bu lai gani Kamjong ge ko gi moni ground na ai sara ke ground am phajaba hai tare ko ana ya mana sim pham dida thongai bu gai je ko gi Burma gari nga tani pergi dari masjid itu hattare Kamjong gi playground hattare Kamjong playground ne ande view khara jaga da mo male amaga usalakke lokha hattare lok singi makha jing do nam phajabane do ai ma bi ngote lagi Gumju dum ini tay punna taruk ni sudah bisa taruk si jo kau kre makai di kang si na all location ada ini ya jadi lagi pun ada ambil yang ni sana ai sudah deh
ꯈꯨꯟ ꯂꯩꯔꯦ ꯈꯨꯟ ꯃꯊꯪ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗꯀꯣ ꯑꯗꯨ ꯂꯩꯔꯦ ꯑꯗꯨꯗꯤ ꯁꯣꯝꯗ ꯒ꯭ꯔꯥꯎꯟ ꯂꯩ ꯍꯧꯖꯤꯛ ꯃꯈꯣꯏ ꯄ꯭ꯂꯦ ꯀꯩꯅꯣ ꯇꯧꯔꯤ ꯁꯥꯟꯅꯔꯤ ꯌꯨꯠꯁꯤꯡꯁꯨ ꯅꯍꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯅꯈꯣꯏꯗꯤ ꯄ꯭ꯂꯦ ꯌꯥꯎꯗ꯭ꯔꯕꯣ ꯀꯩꯒꯤꯅꯣ ꯁꯥꯟꯅꯕ ꯌꯥꯎꯔꯅꯤ ꯅꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯌꯥꯏ ꯃꯁꯤ ꯑꯃꯅꯤ ꯍꯥꯏꯕꯗ ꯃꯑꯣꯡ ꯇꯥꯏ ꯑꯗ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯁꯤꯡꯖꯨꯁꯨ ꯆꯥꯊꯣꯛꯂꯦ ꯁꯤꯡꯖꯨ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯨ ꯃꯩ ꯇꯥꯔꯦ ꯍꯥꯎꯔꯦ ꯃꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯉꯥꯔꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯤꯡꯖꯨ ꯆꯥꯕꯗ ꯕꯔꯃꯥ ꯆꯠꯄꯒꯤ ꯕꯔꯃꯥꯒꯤ ꯃꯣꯔꯦꯒꯤ ꯄꯣꯠ ꯆꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯐꯪꯕ ꯀꯩꯅꯣꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯆꯦꯛ ꯈꯔ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯑꯗꯣ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯐꯔꯦ ꯑꯇꯩ ꯃꯔꯨ ꯑꯣꯏꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯂꯝꯕꯤꯗꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯠꯅꯔꯦ ꯀꯥꯏꯅꯁꯨ ꯍꯥꯏ ꯕꯔꯃꯥ ꯆꯠꯄꯒꯤ ꯀꯩꯅꯣꯁꯤꯀꯣ ꯀꯨꯇꯨ 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 ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯕꯨꯡꯄꯥ ꯈꯨꯂꯦꯟ ꯀꯧꯋꯦ ꯑꯩꯈꯣꯏꯒꯤ ꯕꯨꯡꯄꯥ ꯈꯨꯂꯦꯟ ꯍꯥꯏꯇꯥꯔꯦ ꯃꯐꯝꯁꯦ ꯑꯗꯨꯝ ꯐꯖꯩ ꯌꯥꯝ ꯆꯥꯎꯋꯦ ꯒ꯭ꯔꯥꯎꯟ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟ ꯍꯥꯏꯇꯥꯔꯦ ꯐꯨꯠꯕꯣꯜ ꯌꯥꯝ ꯆꯥꯎꯅ ꯐꯖꯅ ꯁꯦꯝꯃꯤ ꯅꯥꯟꯅ ꯌꯥꯝ ꯃꯑꯣꯡ ꯇꯥꯏ ꯑꯗ ꯃꯐꯝꯁꯤꯒꯤ ꯐꯖꯕ ꯚ꯭ꯌꯨ ꯈꯤꯇꯪ ꯁꯨꯝ ꯌꯦꯡꯒꯦ ꯕꯨꯡꯄꯥ ꯚꯤꯂꯦꯖ ꯀꯣ ꯀꯥꯝꯖꯣꯡꯒꯤ ꯍꯥꯏꯇꯥꯔꯦ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯨꯡꯄꯥ ꯚꯤꯂꯦꯖ ꯀꯣ ꯆꯦꯔꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯍꯧꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯔꯤ ꯄꯥꯝꯕꯤ ꯉꯥꯛꯇꯅꯤ